tamzari coffee with Tom yang tabiriba punamakpo ahanba maktada ARUNBALA taram noksari ngasi coffee with Tom gi episode ama oina aikogi studio da koina puduna laksari basi Manipur gi hip hop rap song sakpada khwaidagi yamna miyamna pamnariba naha oiba saisakpa mani mayamna khudol tamzari Boris Bob. Thank you. Boris ahanba maktada Boris tu koigi studio da taram noksari ahanba da laksani je Boris ki pokna phumlamdam karai dagino ima baba gi ming kari ko bage sinau kya subibano habdu have thambi ai asengba di sagol bandai ne aduga hoji gari da le kuire hongba aduga khoi ba gi maming na somen sorok haibam aduga khoi ma gi na tampasna sorok haibam ichinau ahum ne aiga dai ichanupi ani ga mai gi thax ne kya bugam na tambi ai je class 12 lo sal le aduga chahi ani mukti gap le problem thar le de wa okay aduga isai hip hop song je ziki rap song sida kamaina sangbir khibano masi sana pama sangbir pra kamai to guno habdu ha ai je dum class 6 7 karak pade dum hip hop ki koi jagoi su leidana jagoi su sare ado jagoi sarak padu da sarame dagi class 9 10 karak pade 10 exam nung tha doinina boarding da change boarding chang bade jagoi di kai re taudre adagi boarding lay nina khoi gi sum like pa lo kan da chak to kan da rest kum hak pina bado ado khoi mana ba sum hostel da nina sum isai nung sakta na khotana sana ba karai da lay be hostel pangai da pari mum tamam me ba ado adagi isai sum I sana bado khoi sum khoi masen sum aduga keno tawre tumai tawr lai adagi yum thola kan da exam lo kan da isai taw hore adumai tawre adagi sei je kanada taklo tampir po oja guru gadi lebibra sheng na da rep se oja laite hadi oja tak na boja laite hadi manipur da koi aingon da ta o hire so ai tak pa do hire guide pi dong mangai si tau hai dong mangai ado da ai bms nam do bro bms nam na pa guide tau bi re ado man tau ga di tak pi tambir pa je oja credit se bms nam da pi bi tai ko habadi oja hazik som na habi gi bada masit ta singna tamakti hai ba mdi yauri ba adoi tar ga di ref song ji sake habta di inbon khara di inbon quality khara di yabom thoe ko hoi haidi sidi hotna ba dagi reality nga tane ba lak to je hoi aduga koina tammage heta haidau suna te ba haidi sakian manga da wahai myam hairak to ne adagi isai churwa gan chur habis de chinga ga tang soina rukka asem su ya record tau da manga da sakian manga da wahai myam hairak to ne chena ya pote aduna kitang tan yaudradi amu yadre ado rap song ji sakpiri ko ado classical isai gumba koi gi hindustani music gumba sumbas di pambi dabra pame dum ai hojik sayam ju tawri darwin ga isai loi video number tawri ibani sakmina ai dum pame hadi ngon da kaim khena budi leitre dum baiti ani sida karam bana ga di hena pambi ba adu budi ai gi genre dum pame rap gumba sine dum pama lam ni mayam na su yam na rap song sida hena pam mayam na ju ko sak khangbi ba musu oi khrabani na ko adu ga isai je haji phok da isai je kyam yam na sakra bage isai je 20 mukti helamani machine di thidre mp3 na nambo ba adu ihan bi sei ji karam bi sei mayam musa khangi bi sei ji Boris ke ihan ba se khang ai di dum mina khangdri ne dum lei ko isa wakhan da hai di ai mayam na si sei ji ai han ba sei je han ba sei na haira gi hai di pirang nam le koi aina dabi bi mesam hoi dabi hoi ga moi ga pulling ai da koi tawmina ba sakmina ba adon ai han bi sei ne sei dum tem tan khudol tan rep point tawra na tra suru na rep point tawbiro Nanggi damakta lep krava ay gipon sini lep di nga sisu leng jaba upal gumna mitlu dagi piranga loy na matik tang sa agi kanaw nari ba ken Boris aduga Boris na salp isai singja lyrics music isana tawbibra natraga kana kamain taw ai lyrics te dum ai dum isana dum tawra lai harok padagi aduga rap ki mu rap ha poche mu lyrics isana ijadraga dia de mi na haidi isana id akoina panjarak toy surni na wahai chana ba thiraga akoi rhyming thi doi ba samna thaina gi baba black si ga chamane adumaina akoina isana rhyming word thi doi ba chana ba mina taab da nungai ga da du thi se isana ijai lyrics te adu beat se han hojik pudi ACM beat adu ma thaina di akoi yamba ga dum sembiram me hoi te isana loi tawjare
isana lyrics oibi tabade yam nuaise asida ju wahang mayam ma koina khangning bo wahang mayam tholakadori ne ba masigi marak sida koina minai na songi sei am le ba ko mayam yamna pamna ba sei amadi oiri ba ase kari karma wakhalon dagi ibibano tasena yamna phajaba kanom di message am di piri ba masigi matang de khair thambi minai se akhoi ai sum ai jahama da broken song yam sa amme adum broken song je sakmala su sum mina comment da broken na tam to lewang ning khot pa de motivational oi ba khot pa sam hai ba adagi ai je khoi story je yam di ka hena di pusan ning ba sai sida rap ki di mo real story da ngata ta do ni ba pusalak pa sida hauji ki minai se ai sum khoi ba su matam du da khara ngau ba adai sum ai pen da ba khara lei da ge ina lyrics iraga music to khoi tau gim ne ma isai haji ki minai matem tang khudol tambi rap on check ko last part on check duna lay no lap na chalu nangi panthung dri yaw na btiu yaw gani soy da nangi panthung kong chol ga chin chol chap dani thagum sa si ha suba da minai gum susi ko chali bani lambi dri lap tan thali bani hili bani mak dri yang duna kana sulan dana achum da taw duna amma man ko lo bayana bani thalla bani lambi si tiri bani son tabdi lay tan pantu panthung dri lambi dri miyo bani chali bisi tiri bani panthung hona ba bukala badi fangani panthung ya fuse ado sawi be de ko ani apam jaba line am yawe ba sida ado don tang matem sakbiu ba ngasagi minai se lu na to biu minai yaudana jaga khudi makta loina mak apply to ba ya line jama yauri dana adi yum da boiro dagi any private farm do ero government do ero minai yaudragadi ya minai de na importance pi budo adu gi line dom tang sin ko tol tambi second bar lyrics to kaino second gi verse ta yaw ba photo da adu sa aro ki kaino tension ki dang lai de okay okay ade tarage de makha tar ko no hang ko manipur da hip hop isai ja mayam na pam na re na khan bi bra du karai bo yam stage te le karam stage ta stale bi de boge manipur da hip hop sum pam je haidi sida ban hele ba haidi sum ngausana ba ni sa cha ba adum haidi adum man ba do ado mali ju artist manipur da yam thole haidi kaino ising chawi type ta thole ba ngasi nupi am kaina ba isai salakani ma ama tawai isai salakani haidi isai do haira sakpa na ta ba haidi adum sakning ni haidi angang khar le ba isai sa aga nupi na pamani nei ani kan khanjab do maina sum moi mathong da bi tok salam ni na khoina tawri pot che hadi wathi ta ko do moi sai du di wathi ni ko ne du ma haina re ba do adum yaw hip hop che ai wakhan da di chokhat trin le hadi ado north ta khoi mizoram gumba silong gumba di ai ogre ba hojik hadi bollywood ta jo hojik rap song handak su ama thokim ne gali boy kaina yam tawgram khoi manipur da di yam thi adrit karmain tawga di chokhat ni kan khan bi ba le ba some suggestion gumba chokhat pa se support change haidi akhoi gi samna support ai je akhoi gi hanlaman le sum myam jina genre se akhoi amadana ai di hindustani pa ma mi hindustani dang adum ta ba haidi mana taw se moi gi genre se da kai le ade moi se na kai kana pi no song khang da ba mana pam po dum ta ba atopa se ta bi dang ta de um pha ba amadu dong sida san ba moi sai du ne haidi unity oidam ni na adum akhoi masen hojik dum sida nai da pangsi sida na adum man taw ba do na support kumba akhoi unity or kan da wakhan tamina kan da dagi man taw je kaino han thisal kan da adu kan da chawdi chokhalak kanin khalle adu chokhat na ju akhoi khar tawdi tawri ado khangde haibdi ngamde ado isai je pamna de haibdi ya de ba ahan kharana pamdrak ju hogolai bana hasing na di am pambagi mawung amada adum uje ba koina su facebook to ro youtube te ro thagalak bi sai da comment nung akhoi ju dum fan ama oina dum yengjari ba ko ado yam pam de haibdi sigi mo aina ju nungai je da ba ko e hosa mo oina some suggestion tong je ni fan ama oina ko hosi phaw da sarang na isai je ma phanam sakpi gre na ta je ko ado isai je kaya mu gyam na sakpi ki ke kana ge khan ba le ba ge isai je sahi kya mu chu ta sakpi ki ni ka sana ngami ge sakke hoi adum ai dum ngami ge sakke na khalle adum aina hanno ju isai je adum chatpan isai dum chatpan isai je chat pase kano di chatre le kai gi gum ta u haidi ingon da ai chatning da bai na ta ba pung bai na ta ba kitang chana dre have di
ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅ ꯑꯩꯒꯤ ꯏꯁꯩꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯄꯪꯊꯤ ꯔꯦꯞ ꯅꯨꯡꯊꯤꯕꯅꯤꯅ ꯑꯗ ꯃꯤꯅ ꯇꯥꯕꯗꯁꯨ ꯑꯇꯥꯕ ꯈꯔ ꯇꯥꯖꯕ ꯋꯥꯅꯤ ꯃꯃꯥꯡꯗ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯐꯝꯃꯛꯑꯅꯤ ꯑꯩ ꯏꯁꯥ ꯏꯊꯟ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯨ ꯅꯠꯇꯕ ꯏꯚꯦꯟ ꯍꯥꯏꯗꯤ ꯑꯆꯧꯕ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁꯀꯤꯒꯨꯝꯕ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅꯒꯗꯤ ꯄꯤꯕꯤꯈ꯭ꯔꯕ ꯑꯗꯨꯁꯦ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯏꯁꯩ ꯁꯛꯄꯁꯦ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯑꯩ ꯏꯁꯩ ꯁꯛꯅꯤꯁꯦ ꯀꯅꯥꯝ ꯊꯥꯖꯗꯦꯕ ꯉꯁꯤ ꯏꯃꯥꯟꯅꯕꯈꯩꯅꯁꯨ ꯑꯗꯣ ꯑꯩ ꯄꯨꯟꯁꯤ ꯑꯍꯥꯟꯕꯗ ꯁꯤꯜꯆꯔꯗ ꯁꯛꯑꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯁꯦ ꯑꯩ ꯁꯤꯜꯆꯔ ꯁꯛꯎꯔꯦ ꯑꯣꯒ꯭ꯔꯤ ꯁꯛꯑꯦ ꯃꯦꯟ ꯐꯤꯠ ꯁꯛꯑꯦ ꯑꯗꯒꯤ ꯅꯝꯕꯣꯜꯗ ꯅꯥꯆꯣꯝ ꯑꯅ ꯑꯃ ꯁꯛꯎꯔꯦ ꯑꯗꯒꯤ ꯁꯤꯗ ꯆꯨꯝꯊꯥꯡ ꯕꯥꯏ ꯑꯅ ꯑꯃ ꯁꯛꯑꯦ ꯑꯩ ꯑꯗꯒꯤ ꯇꯔꯦꯠ ꯅꯤꯄꯥꯟꯃꯨꯛꯇꯤ ꯁꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯎꯖꯕꯗꯅꯦ ꯇꯔꯦꯠ ꯅꯤꯄꯥꯟꯁꯤꯗ ꯍꯦꯟꯅꯗꯤ ꯎꯖꯈ꯭ꯔꯦꯕ ꯃꯁꯤꯡ ꯊꯤꯕꯗꯣ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯄ ꯊꯦꯡꯅꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯗꯤ ꯄꯟꯕꯤꯔꯛꯇ꯭ꯔꯦ ꯌꯥꯝꯅꯕꯨꯗꯤ ꯆꯠꯄꯤꯔꯝꯃꯅꯤ ꯀꯥꯎꯈꯤꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯪꯖꯅꯤꯡꯉꯤꯁꯦꯀꯣ ꯏꯁꯩꯁꯦ ꯁꯛꯄ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯕꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯏꯁꯩ ꯆꯠꯄ ꯃꯇꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯊꯦꯡꯅꯩꯀꯣ ꯑꯗꯨꯝ ꯆꯠꯄ ꯃꯇꯝꯗ ꯑꯗꯣ ꯑꯩꯒꯗꯤ ꯈꯪꯁꯨ ꯈꯪꯅꯗꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯈꯪꯅꯗꯦ ꯂꯥꯏꯟ ꯃꯥꯟꯅꯗꯕꯅꯤ나 ꯈꯪꯅꯕ ꯈꯔ ꯗꯥꯔꯕꯤꯟ ꯍꯣꯏꯁꯨ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯕ ꯆꯠꯄꯗ ꯊꯦꯡꯅꯩ ꯍꯟꯗꯛꯄꯨꯗꯤ ꯑꯗꯨꯝ ꯀꯧꯅꯩ ꯈꯣꯠꯂꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯆꯠꯄ ꯈꯣꯠꯄꯗ ꯍꯥꯏꯗꯤ ꯈꯪꯅꯗꯕꯅꯤꯅ ꯑꯩꯁꯨ ꯏꯊꯟꯗ ꯁꯨꯝ ꯐꯝꯖꯜꯂ ꯁꯨꯝ ꯏꯀꯥꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯩ ꯍꯥꯏꯗꯤ ꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯕ ꯏꯁꯥ ꯏꯊꯟꯗ ꯁꯨꯝ ꯑꯩ ꯏꯀꯥꯏꯖꯩꯕ ꯑꯗꯨꯝꯕ ꯊꯦꯡꯅꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯃꯣꯏ ꯊꯤꯟꯕꯗꯣ ꯈꯪꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯇ꯭ꯔꯦꯛꯇ ꯁꯛꯑꯦ ꯇ꯭ꯔꯦꯛꯇ ꯁꯛꯄꯩ ꯉꯥꯏꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯑꯗꯒꯤ खितंग सोयग्रगजु ट्रेक्ट सकपजिदि चेनब याबसु नतेब हाइदि अमदुदि म्यूजिकना थिनबनिना सोयग्रगजु मेनजलकप याय ट्रेक सकपाजिदि फिक्स ता लाक्तोरबनेबा अदुना सोयदनबु हनाबदसु याम वाय अवाबमदि ओइनेबा मयामनदि लांबा खोटबा सिदे नुंगाइबा अदगि मणिपुरगिदि हायरगा केनो साउंडजु कछु का हेना नुंगाइबा ओइदेबा हाइदि अखोय थोलागना मै नुंगाइबा हाइदि सेमनिंगदेबा मोइदि अखोयदि कइ नत्तमनिनाको अदुम खरा लैता अदुमाय तव सोनाना बेस का हेन अमा खहेन नुंगाइतेबा सकपा थ्याम अदुना फजन सिनबा इवेंट दा चटलगा तवबदुना नुंगाइ इसाना इबि इबि इसेजिंग याम इसाना इबिरियन ताकपिबको अदो इसेजे सकपा इबा मतमदा लेबाकी इशुदना हेना इनिंगब्रा दुगा रोमांस कुंबा इसेई मदना रोमांटिक सॉन्ग कुंबदना हेना इनिंगब्रा करमबदा हेना खुद थाबिनिंगबगे अदुम लो इनिंगे हाइदि आई मतंग मतंगी ओइना ओइरे हाइदि समना हायगा मी खरना हाय मा नुपी काइनै खुदिंग इसे सेन हाइदि नुपी काइनै खुदिंग नुपी से अमा काइनरगा हाइदि मा काइनर आइना अखोय मानै पोपी से माइ नतेबा लुहोंग्रिमनिना आई दम नुपी मा सिनतामने खले नोमुनिनी कप्पसु अदो आइगी रेप की जर्नी दा लाक्साबदो रियलिटी दा ओइबा पोतो आई नुपी म काइनरगासु अदो आइगी वारी ओइजबने आई पेनदबदो दम फोंदोक्सामने अदगी अदुमाय आई मतंग मतंग आई फैमिली कंडीशन नुंग लेरकांदा आई फैमिली की मतंग दम सकपा अदुमाय सकपनेबा अदो हजिकी वारी दुका सानानाको सोमना इबिबे इसे ड्रामा अनि इसे अमा इबुजे मसिगी ड्रामा इसे मेकसे कोन सुम ताजाबदा लेरिक्से नुपीदे यामना चैबगी मवंगमदा सुम सकजाबा यामना करेमगा थाइनाबे मवंगमदको अदो मसि इसेजे कमायना इब कई वखलोंदा इबिगिबनो दुगा मते मतंग खुदोल तबि नुपी जे कइनोने आर्टिस्ट ने माजे याम फावरे हजिक ममिंग दि फल्लरो अदुदा इगिबने हाइदि अनि याम चमना खल्लुबको अदुगा वा खर लोलम वा लोलम भाई जाम थी लोलम फजद्रे पोतो अदुदि पल्लरोगे अदुगा माइ तो इगिबने नुपीना ड्रामा तरोंबगी मवंगदा हा ड्रामा ने कइनोने प्ले गर्ल सही मते याम खुदोल तबि हुक तो इंशाल्लाह कोर्स तो इनको रेप थिरोगे नंगी फजवा नगी नंगुना नंगना मुक्चारी फजवा सकना ताकपा नते मियोइबगी मगुल मपाल थोंगी फजवादो मानुंग यौनबा होतनौ फजवा सकति लोइखिनि खोंथांग अमा सोइबदा यानोइजे अदुगा रेप सॉन्ग सेइबा इसे सइबा सिंगर मयाम अखोइना सुम थेंगनजरिबको मसे अखोइगी तोंगान तोंगान लेब्रा ग्रुप ओइना लेब्रा कमाइन तबुगे हौजिकसे अदुम अनमबना अखोइना खंगजाब आर्टिस्ट हाइदि अखोइ अदुम अनमबना पुले हिप हॉप मणिपुर दा लै अखोइना सेमजाबा अदुदा अनमबना अदुम आर्टिस्ट कय अदुम लो यावरे अदा हौजिकसे अखोइगी पोटसिदि अंगांगनासु ओइ नम्बनिना एग्जाम नुंग थाबा खोटपा मोइ सम क्लास 12 ता हाना लोसनागो खोटकोना फजना तब तम तौसेना माइ लैबने ग्रुप अमदि लै हिप हॉप मणिपुर ना कोइ दुम अनम्ब लो यावरे दुदा
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁꯣꯝꯅ ꯏꯕꯤꯕ ꯏꯁꯩ ꯃꯤꯉꯝꯕꯤ ꯍꯥꯏꯅ ꯏꯁꯩ ꯑꯃꯁꯨ ꯂꯩꯕꯤꯔꯤꯀꯣ ꯌꯥꯝꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯅ ꯇꯥꯟꯅꯕ ꯏꯁꯩ ꯑꯃꯀꯣ ꯃꯁꯤ ꯏꯁꯩꯁꯤꯅ ꯏꯁꯥꯅ ꯑꯗꯨꯝ ꯏꯕꯤꯕ꯭ꯔꯥ ꯁꯤꯁꯨ ꯍꯣꯏ ꯑꯩꯅ ꯏꯕꯅꯦ ꯑꯁꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯏꯕꯤꯕꯅꯣ ꯑꯩꯁꯦ ꯀꯩꯅꯣꯗ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯒ 11 12 ꯀꯥꯔꯛꯄ ꯍꯧꯖꯤꯛ ꯏꯁꯩ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯍꯧꯔꯛꯄꯁꯤꯗ ꯁꯨꯝ ꯑꯗꯨ ꯃꯃꯥꯡꯗ ꯑꯩꯁꯦ ꯅꯨꯄꯤꯕꯨꯗꯤ ꯀꯣꯏꯌꯦꯕꯀꯣ ꯀꯣꯏꯕ ꯍꯥꯏꯁꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯑꯉꯥꯡ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀ꯭ꯂꯥꯁ 11 12 ꯀꯥꯔꯛꯄ ꯊꯦꯡꯅꯔꯦ ꯀꯣꯏꯅꯔꯦ ꯐꯖꯅ ꯑꯗꯨꯗ ꯀꯣꯏꯅꯔꯀꯥꯟꯁꯤꯗ ꯈꯪꯗꯦ ꯁꯤ ꯋꯥꯔꯤꯁꯦ ꯂꯤꯔꯣꯏꯒꯦ ꯁꯤ ꯋꯥꯔꯤꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯇꯧ ꯃꯥꯜꯂꯦ ꯁꯥꯎꯔ ꯑꯗꯨꯝ ꯂꯩꯕꯅꯦ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤꯗ ꯑꯗꯨꯝꯕ ꯋꯥꯈꯜ ꯍꯥꯏꯕꯗꯤ ꯄꯨꯟꯁꯤꯁꯦ ꯂꯥꯏꯐ ꯏꯁ ꯗ ꯀꯟꯇꯤꯅ꯭ꯌꯨꯁ ꯐ꯭ꯂꯣ ꯑꯣꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯤ ꯑꯗꯨꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯈꯜ ꯑꯃꯅꯦꯅ ꯈꯟꯗꯣꯛꯑꯒ ꯑꯗꯨꯝ ꯊꯝꯈꯤꯕꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯤꯅꯀꯣ ꯏꯁꯩꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯅꯨꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯐꯪꯂꯤꯕ ꯅꯪ ꯅꯐꯝꯗꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯅꯨꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯃꯠꯇꯁꯨ ꯆꯦꯟꯗꯦ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯅꯨꯄꯤ ꯑꯣꯏꯕ ꯒꯨꯜ ꯃꯨꯛꯆꯕ ꯄꯣꯡꯖꯕꯅ ꯅꯪꯒꯤ ꯒꯨꯜ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦ ꯏ ꯊꯥꯏꯅꯗꯒꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯁꯤꯃꯗꯤ ꯇꯥꯍꯟꯒꯅꯨꯀꯣ ꯋꯥꯍꯟꯒꯅꯨꯀꯣ ꯆꯠꯀꯗꯕ ꯂꯝꯕꯤꯁꯨ ꯁꯥꯡꯕꯅꯦ ꯁꯥꯡꯂꯤꯕꯒꯤ ꯃꯇꯤꯛ ꯈꯣꯡꯊꯥꯡ ꯊꯥꯕ ꯂꯨꯕꯅꯦ ꯅꯪꯗꯤ ꯇꯥꯔꯝꯂꯣꯏ ꯅꯪꯗꯤ ꯎꯔꯝꯂꯣꯏ ꯂꯩꯆꯤꯜ ꯅꯣꯡ ꯐꯃꯥꯅ ꯁꯥꯏꯕꯣꯠꯇꯪ ꯁꯛꯑꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯏꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯈꯤꯇꯪ ꯋꯥꯔꯤꯁꯤꯗꯒꯤ ꯈꯤꯇꯪ ꯅꯥꯏꯊꯖꯔꯒꯀꯣ ꯌꯥꯎꯁꯪꯗ ꯑꯩꯈꯣꯏꯒꯤ ꯃꯧꯅꯥꯗꯩ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯅꯔꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯀꯩ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯑꯗꯣ ꯃꯣꯏ ꯍꯥꯏꯅꯕ ꯍꯥꯏꯁꯦ ꯍꯥꯏꯅꯕꯨꯗꯤ ꯍꯥꯏꯅꯩꯀꯣ ꯑꯊꯤꯡꯕꯒ ꯊꯝꯗꯅꯒ ꯇꯧꯔꯤꯗꯅ ꯑꯁꯤ ꯀꯩ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯑꯗꯣ ꯑꯩꯗꯤ ꯑꯩ ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯒꯦ ꯑꯗꯣ ꯑꯩ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯍꯩꯇꯦꯕꯀꯣ ꯁꯨꯝ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗꯒ ꯆꯣꯡꯕ ꯍꯥꯏꯗꯤ ꯍꯩꯇꯦ ꯑꯗꯨꯝ ꯄꯣꯛꯆꯣꯡ ꯆꯣꯡꯗꯤ ꯆꯣꯡꯉꯦ ꯁꯨꯡꯍꯩꯗꯤ ꯍꯩꯇ꯭ꯔꯦ ꯊꯥꯕꯜꯁꯦ ꯑꯗꯣ ꯊꯤꯡꯕꯁꯦ ꯈꯪꯗꯦ ꯊꯤꯡꯕꯨꯗꯤ ꯊꯤꯡꯉꯦ ꯐꯗꯤ ꯐꯩꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯊꯤꯡꯉꯤꯗꯣ ꯑꯗꯣ ꯀꯔꯤꯝ ꯀꯥꯟꯅ ꯐꯪꯗꯧꯗꯤ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯃꯤꯒꯤ ꯅꯨꯄꯤꯁꯤ ꯅꯨꯄꯤ ꯊꯤꯔꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯦꯕ ꯍꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯈꯟꯗꯣꯛꯄꯗ ꯁ꯭ꯀꯨꯜꯅꯤ ꯑꯗꯨꯅꯤ ꯃꯥ ꯀꯩꯗꯧꯏ ꯈꯣꯠꯂꯤ ꯆꯦꯛ ꯇꯧꯗꯧꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯤ ꯊꯥꯕꯜ ꯆꯣꯡꯉꯤꯉꯩꯗꯨꯗ ꯑꯩ ꯃꯥꯟꯅꯕ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯑꯩꯅ 11 ꯀꯥꯔꯛꯄꯗ ꯅꯨꯄꯤ ꯊꯤꯔꯒ ꯍꯧꯖꯤꯛ ꯃꯆꯥ ꯌꯥꯎꯈꯤꯕ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯍꯥ ꯃꯥꯜꯂꯤꯕ ꯑꯗꯨ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣꯕ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯌꯥꯎꯁꯪ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯦ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯑꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯀꯥꯏꯅ ꯈꯟꯕꯤꯕꯒꯦ ꯌꯥꯎꯁꯪꯁꯦ ꯍꯥꯏꯕꯗꯤ ꯁ꯭ꯄꯣꯔꯠꯁ ꯂꯩꯀꯣ ꯃꯥꯒꯤ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯂꯩ ꯃꯌꯥꯝ ꯂꯩꯗꯅ ꯌꯥꯎꯁꯪꯁꯦ ꯃꯈꯜ ꯃꯈꯜ ꯄꯩꯁꯥ ꯈꯥꯏꯔꯒ ꯆꯥꯛ ꯆꯥꯅꯕ ꯑꯗꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯦꯟꯅ ꯆꯠꯂꯒꯗꯤ ꯌꯥꯎꯁꯪꯁꯦ ꯐꯖꯕ ꯃꯑꯣꯡ ꯑꯃ ꯍꯦꯟꯅ ꯏꯔꯝꯗꯝꯁꯦ ꯐꯕ ꯃꯑꯣꯡꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕꯒꯦ ꯍꯣꯏ ꯌꯥꯎꯁꯪꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗꯩ ꯇꯧꯔꯛꯄ ꯑꯗꯨꯝ ꯑꯉꯥꯡꯈꯩ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯗ ꯄꯩꯁꯥ ꯈꯥꯏ ꯆꯠꯄꯗꯣ ꯂꯩꯀꯥꯏꯗ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯧꯔꯤꯒ ꯁꯨꯝ ꯊꯠꯂꯒ ꯈꯥꯏꯕꯗꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯍꯥꯞꯅꯤꯡꯗꯕꯩ ꯅꯠꯇꯕ ꯍꯥꯞꯄꯨꯗꯤ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯑꯗꯨꯗ ꯁꯨꯝ ꯂꯝꯕꯤ ꯂꯝꯈꯥꯡ ꯁꯨꯝ ꯒꯥꯔꯤ ꯅꯨꯡ ꯁꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯗꯧ ꯃꯥꯟꯕ ꯑꯩꯅ ꯑꯗꯨꯅ ꯑꯗꯨ ꯁꯔꯨꯛ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ ꯅꯨꯡ ꯆꯠꯂꯒ ꯐꯖꯅ ꯗꯣꯅꯦꯠ ꯇꯧꯕꯤꯌꯣ ꯍꯥꯏ ꯊꯥꯕꯜꯗꯣ ꯂꯩꯀꯥꯏꯒꯤ ꯑꯃꯇꯪ ꯑꯣꯏꯕꯅꯦꯕ ꯁꯤꯟꯗꯣꯏꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯑꯁꯨꯝ MLA ꯒꯨꯝꯕ ꯂꯩꯔꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯗꯣꯅꯦꯠ ꯇꯧꯕꯗ ꯂꯩꯀꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯗꯧ ꯄꯣꯠꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯗ ꯄꯩꯁꯥ ꯈꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯊꯠꯄ ꯈꯣꯠꯄꯗꯣ ꯒꯥꯔꯤ ꯁꯨꯝ ꯌꯨ ꯉꯥꯎꯅꯔ ꯈꯣꯠꯂꯒ ꯀꯟꯅꯒ ꯊꯧꯔꯛꯑꯗꯤ ꯁꯣꯛꯇꯧ ꯃꯥꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ ꯂꯝꯖꯤꯡꯕ ꯖꯨꯋꯦꯂꯔꯤꯅ ꯑꯗꯣꯝꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯁꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯣꯡꯕ ꯁꯅꯥ ꯑꯁꯥꯃꯜꯗ ꯐꯪꯍꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁꯁꯤꯡꯗꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯗꯤꯖꯥꯏꯟꯁꯤꯡ ꯔꯦꯗꯤꯃꯦꯗꯇ ꯐꯪꯍꯟꯖꯔꯤ ꯁꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯕ ꯑꯁꯦꯡꯕ ꯁꯅꯥ ꯈꯛꯇꯃꯛ ꯄꯤꯖꯔꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯅ ꯑꯣꯔꯗꯔ ꯗꯦꯂꯤꯚꯔꯤꯁꯤꯡ ꯄꯤꯖꯔꯤ ꯁꯅꯥ ꯑꯁꯥꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯅ ꯂꯧꯖꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯨ ꯑꯗꯣꯝꯒꯤ ꯁꯔꯚꯤꯁꯇ ꯂꯩꯖꯔꯤ Ngasimak lengsinbirau Lamjingba Jewellery Private Limited DM College Road opposite Memsi Mall Thangmaiban Imphal West email lamjingbajewellery@gmail.com website www.lamjingbagoldbank.com contact us at 764293445 and 9402992391 Lamjingba Jewellery good quality is our priority. Admission open for football coaching camp at Private Sports Academy Guwahati 2019-20. Realize the dream of becoming a successful professional football player. Get trained yourself by reputed and dedicated foreign and national coaches under the Academy Accreditation Program designed for All India Football Federation Youth League's preparation.
This intensive coaching camp, to be held during vacation, is expected to help talented students, particularly of class 10 and 12, in grooming themselves into world-class football players. Enroll today for a 1-month residential football coaching camp at Private Sports Academy Mirza, Assam, under the guidance of Sports and Education Center, Manipur. For further details, kindly contact K.A. Singh, First Northeast Athlete, Gold Medalist, Managing Director, Sports Academy, Guwahati, 8787842589, or D. Pankaj Das, Managing Secretary, 8486238629. Hello, good morning, sir. Welcome to Lamjingba Motors. How may I help you? lamjingba motorna miyamda kanaba piribasingse kari karino Khudongchaba kaya ama pizari. Aikoina phanganjariba products singdi trucks, tippers, haulage, bus, amasung chainset ne. Documents ichang changdana adomi sale amadi matam manghandana loan gi khudongchaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamnana junction minari. Matik charba khutsu khulai amadi crane yauraba. Aikoigi sport servicing van adongi damakta matham pungbada leijari. Bus sing yonbada natana school, college, universities, office ki dama contract basis da lobi bagi khudong chabasu thamjari. Amadi genuine lay parts singsu phangbigani. Adongi mai pakpana aikoigi su mai pakpana. Break matungda mayam amuka hana taramna okseri Boris makha tarakpoina khoigi social media YouTube kind of Facebook adagi WhatsApp mayam tholai ko asmaina social media mayam tholok baje masi kari mo lebi ge sim batang fadi yam phai ado social media se hadi mi ju hat pasu yare adai mi gi career mangan basu yare ba handak so ngon troll tore mi se kanam na te hadi ma su YouTubers ne YouTuber ai ju YouTubers ne ba ai ju channel le ba ado khangde ai je adon mito I 20k I subscriber to khomja de adu khombi like to bio na I sai amon thagala mai taw taw ne adu 20k su le am da I Facebook da share taw bane I subscriber 20k su le I kanam share taw da bi thank you everyone adu taw bane ale ga Manipur dapti na pesam lai ne adu da share taw re troll taw re adu haja bane troll taw pa se oi kembudi khan bi de adum id ai ngon da adum tawro hai ka su kai de adu id wa khanam da lai gre hai de chen sam gi damak ta lep khre ba hip hop gi damak ta aduna id suk tok to roi ba si poche ma ai mut nam ne ba to si ka su kai de ba adu ga troll trok pa je hai ja wani tension di lai ni mamang da di ikai da ba sa wa ne ba ai di social media ngai ta ba di phao e ba phuning e ba ko dau sauni e ba adu troll trok tawre mi se adum juwa cham di oram de hai thigal lura kan da adi kan de ba adum mi do ado hai di tawdi to ning de wa khan da di social media gi season phom da phajana season phajabarom da phabarom da season ga di phabaju me am lari ne ba natra phatabarom da season ba do ngai te hena ai bi ne ba ko ai troll talk ba gi handak sum ta ka su kai de to bi adum khan bi de troll to ado ai troll gi sai ma di shemi handak troll isai maming se troll nipur natraga troll lei pak ana thon ge tawne ai semjan ja bane ba ha yam phajadong wale ha badi khoi manipur de su khare hen ba gum tawe ba ka gum ama torok da sida do gi hanan taw se khoi wari matiam le jara ke se ge sum kaino aina room am da lai do ni go ai sai dam sak to ni mak sup pa khoi yong to pi pan pam lak to ni sida ai ma troller tha do ni ba ado mana lak ba lambi sida footballer gumba cricketer gumba artist gumba violin gumba mam inkalak pa myam thengna to ne ma lak pa da khoi ge buchang ba da chang sum si hau ba troller ni go ma se last time na lak to ne ba ai hathuk to ne yam phus dong wale ko ai taw gen khal le ma aduga masi ga mari lena social media ga mari lena na khoi na sidai da ngasi satellite channel ama oina manipuri han boina launch tar pa ja khoi gi lamjingba group ki makhada tom tv ga na seman times of manipur na lamjigi manal mayam udli dana 42 countries da thadana smana ga tholok pasi kari mole bi ba singer moina yam phai hadi khoi smana wari watai share taw dana mayam su ta do ni go sa taraga khoi apam pam da kai haning ino hadi ai ngang haning ma mayam do ai than har su kan the dana mayam khang hadi kai tawri kamai tawri hado khang na smai share taw na dana dagi khudak ta su dum
ꯑꯗꯒꯤ ꯍꯟꯗꯛꯀꯤ ꯁꯤꯁꯨ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯟꯕ ꯃꯥꯜꯂꯦ ꯔꯦꯞ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯕ ꯑꯃ ꯑꯩ ꯏꯅꯥꯎꯄꯥ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯕꯅꯦ ꯐꯣꯝ ꯂꯧꯍꯟꯕꯅꯦ ꯑꯗꯨꯃꯥꯏꯅ ꯁꯤ ꯌꯥꯝ ꯐꯩꯌꯦꯅꯗꯤ ꯈꯜꯂꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤꯕꯨ ꯅꯨꯡꯉꯥꯏ ꯐꯩ ꯍꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯤꯀꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯁꯣꯝꯅ ꯁꯛꯈꯤꯕꯒꯤ ꯔꯦꯞ ꯏꯁꯩ ꯃꯌꯥꯝ ꯁꯛꯄꯤꯈ꯭ꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯅ ꯄꯥꯝꯖꯕ ꯏꯁꯩꯁꯦ ꯀꯔꯝꯕ ꯏꯁꯩ ꯑꯣꯏꯈꯤꯕꯒꯦ ꯄꯥꯝꯖꯕꯁꯦ ꯄꯥꯝꯖꯕꯅ ꯊꯋꯥꯏꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯅ ꯁꯛꯄ ꯏꯁꯩꯁꯦ ꯑꯅꯝꯕꯅ ꯑꯗꯨꯝ ꯂꯣꯏ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯔꯦ ꯈꯜꯂ ꯊꯥꯗꯣꯛꯆꯕꯅꯦꯕ ꯑꯗꯨꯅ ꯑꯅꯝꯕ ꯂꯣꯏ ꯄꯥꯝꯃꯦ ꯑꯗꯣ ꯀꯔꯝꯕ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯣ ꯁꯣꯝꯅ ꯁꯛꯄꯗ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯂꯩ ꯔꯦꯞ ꯑꯣꯏꯅ ꯊꯤꯔꯣ ꯍꯥꯏꯔꯕ ꯌꯥꯏ ꯂꯥꯏ ꯂꯩꯗꯣ ꯑꯗꯨ ꯏꯁꯩꯗꯨ ꯇꯧꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯏ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯅꯪꯁꯜꯂꯛꯑꯒꯦ ꯍꯣꯏ ꯑꯗꯨ ꯏꯁꯩꯗꯨ ꯌꯥꯝꯅꯁꯨ ꯐꯖꯩ ꯃꯌꯥꯝꯗꯁꯨ ꯐꯖꯕ ꯑꯦꯋꯦꯔꯅꯦꯁ ꯑꯃ ꯄꯤꯅꯤ ꯍꯥꯏꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯗ ꯉꯥꯛꯇꯅ ꯏꯁꯣꯔꯅ ꯆꯥꯟꯕꯁꯦ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯗ ꯆꯥꯜꯂꯤꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯀꯣ ꯂꯥꯏꯔꯕ ꯏꯃꯨꯡꯗꯗꯤ ꯂꯥꯏ ꯂꯩꯅꯤꯡꯗꯦꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯩꯗꯅꯀꯣ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯗꯤ ꯂꯣꯏ ꯄꯥꯜꯂꯤꯅꯦꯕ ꯏꯁꯩꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ ꯂꯝꯁꯦ ꯍꯤꯡꯗꯧꯕ ꯌꯥꯝꯅ ꯂꯨꯏ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯇꯤꯡꯈꯪꯉꯤ ꯌꯦꯛꯅꯕꯅ ꯀꯣꯏꯁꯤꯜꯂꯤ ꯋꯥꯏ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯐꯠꯇꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯂꯦꯞꯇꯦ ꯋꯥꯔꯕ ꯃꯤꯀꯨꯞꯁꯤꯗ ꯅꯣꯡꯗꯝꯕꯥꯅ ꯅꯣꯡꯇ ꯀꯟꯗꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗꯨꯗ ꯅꯣꯡꯗꯝꯕꯥꯅ ꯆꯪꯗꯨꯅ ꯂꯩ ꯃꯤꯅꯗꯤ ꯍꯥꯏꯅꯩ ꯅꯤꯡꯉꯨ ꯈꯨꯔꯨꯝꯃꯨ ꯂꯦꯞꯇꯅ ꯐꯪꯅꯤ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯅꯤꯡꯖꯕ ꯆꯩꯀꯨꯟ ꯍꯦꯜꯂꯛꯂꯕꯅꯦ ꯑꯩꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯛꯄ ꯅꯣꯡꯃꯗ ꯐꯪꯗꯦ ꯅꯣꯡꯃꯗ ꯀꯟꯗꯦ ꯍꯦꯟꯅ ꯋꯥꯔꯛꯂꯤ ꯁꯤꯕꯅ ꯍꯥꯟꯗꯣꯔꯤ ꯄꯨꯟꯁꯤꯁꯦ ꯃꯪꯐꯥꯎꯅꯕ ꯉꯝꯂꯣꯏ ꯑꯩ ꯃꯪꯂꯥꯛꯅꯕ ꯅꯠꯇꯅ ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯗꯦ ꯂꯥꯏꯔꯕ ꯏꯃꯨꯡꯗꯗꯤ ꯆꯪꯕ ꯀꯤ ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯗꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗꯗ ꯆꯪꯗꯨꯅ ꯂꯩ ꯌꯥꯝ ꯐꯖꯩ ꯏꯁꯩ ꯃꯌꯦꯛꯁꯤꯁꯨ ꯌꯥꯝꯅ ꯐꯖꯅ ꯁꯛꯄꯤꯔꯦꯀꯣ ꯆꯨꯝꯁꯨ ꯆꯨꯝꯃꯤꯕꯅꯦꯕ ꯂꯥꯏꯔꯕ ꯏꯃꯨꯡꯗꯗꯤ ꯂꯥꯏꯁꯦ ꯂꯩꯇꯦꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯗꯨꯅ ꯅꯤꯡꯕꯗꯤ ꯑꯗꯨꯝ ꯊꯨꯡꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯋꯥꯈꯜꯗꯗꯤ ꯂꯥꯏꯁꯦ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯕ꯭ꯂꯦꯛ ꯑꯥꯔꯠꯇꯤ ꯂꯩ ꯁꯦꯝꯖꯤꯟꯕ ꯈꯣꯠꯆꯟꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯃꯌꯥꯝ ꯇꯧꯔꯛꯈ꯭ರೆ ꯑꯗꯨꯒ ꯂꯥꯏꯁꯦ ꯂꯩꯕꯨꯗꯤ ꯂꯩꯀꯣ ꯑꯗꯨꯏꯁꯨ ꯍꯣꯠꯅꯗ꯭ꯔꯗꯤ ꯍꯥꯏꯗꯤ ꯏꯁꯥꯅ ꯑꯩ ꯂꯥꯏ ꯂꯩꯌꯦꯅ ꯑꯩꯅ ꯑꯉꯥꯡꯈꯩꯗ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯈꯩꯗ ꯍꯥꯏꯌꯦꯕ ꯅꯪ ꯂꯥꯏ ꯑꯗꯨꯝ ꯅꯤꯡꯉꯣ ꯊꯥ ꯑꯃ ꯅꯪꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯨꯄꯥ 100 ꯂꯩꯔꯝꯃꯣ ꯅꯤꯡꯉꯣ ꯂꯩꯔꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯪ ꯍꯥꯏꯕꯅꯦ ꯂꯩꯔꯝꯃꯣꯏꯕ ꯍꯥꯏꯗꯤ ꯍꯣꯠꯅꯗ꯭ꯔꯗꯤ ꯄꯩꯁꯥ ꯂꯥꯛꯑꯣꯏꯕ ꯂꯥꯏꯁꯨ ꯂꯩꯔꯤꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜꯗꯁꯨ ꯂꯩꯔꯦ ꯑꯗꯨꯅꯅꯤ ꯊꯥꯖꯕ ꯑꯃꯁꯨꯡ ꯂꯩꯅꯅꯕꯒꯤ ꯅꯤꯡꯅꯕꯅꯦ ꯂꯥꯏꯗꯨꯅ ꯄꯨꯔꯛꯑꯒ ꯍꯦꯛꯇ ꯊꯤꯜꯂꯛꯄꯗꯤ ꯊꯤꯜꯂꯛꯑꯔꯣꯏ ꯁꯤꯅꯦꯕ ꯑꯗꯣ ꯁꯤ ꯏꯁꯩ ꯏꯈ꯭ꯔꯤꯁꯦ ꯏꯁꯥꯅ ꯀꯩ ꯋꯥꯈꯜꯂꯣꯟꯗ ꯑꯣꯏ ꯑꯅꯝꯕꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯈꯔ ꯋꯥꯏ ꯋꯥꯕ ꯍꯥꯏꯁꯦ ꯍꯥꯟꯅꯗꯤ ꯋꯥꯔꯝꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤ ꯕ꯭ꯂꯦꯛ ꯑꯥꯔꯠꯁꯨ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯅꯅꯦ ꯑꯩ ꯕ꯭ꯂꯦꯛ ꯑꯥꯔꯠꯇꯤ ꯊꯥꯖꯩ ꯂꯥꯏꯗꯤ ꯊꯥꯖꯗꯦ ꯍꯥꯏꯁꯦ ꯕ꯭ꯂꯦꯛ ꯑꯥꯔꯠꯀ ꯂꯥꯏꯒꯗꯤ ꯈꯦꯠꯅꯩꯑꯕ ꯁꯤꯗꯤ ꯁꯦꯝꯖꯤꯟꯕꯤ ꯈꯣꯠꯆꯟꯕꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯃꯟꯇ꯭ꯔ ꯖꯥꯗꯨꯒꯤꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯁꯨꯝ ꯋꯥꯁꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯋꯥꯁꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯊꯥꯏꯅ ꯂꯥꯏ ꯅꯤꯡꯉꯣ ꯈꯣꯠꯂꯣ ꯀꯥꯏꯅꯒ ꯀꯩꯅꯣ ꯇꯧꯕ ꯃꯣꯏ ꯀꯨꯊꯤꯒ ꯅꯨꯡ ꯌꯦꯡꯕ ꯈꯣꯠꯄꯗ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯐꯟ ꯅꯤꯡꯉꯝꯃꯦ ꯅꯤꯡꯉꯦ ꯑꯩ ꯅꯤꯡꯕ ꯁꯨꯛꯊꯨꯡ ꯊꯨꯡꯗꯦ ꯑꯗꯩ ꯁꯥꯎꯅꯤꯡꯉꯛꯇꯅ ꯑꯩ ꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯣꯔꯤꯁꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯔꯦꯄꯔ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯕꯤꯒꯦ ꯀꯥꯏꯅ ꯈꯟꯕꯤꯕꯒꯦ ꯔꯦꯄꯔ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯀꯔꯤ ꯁꯤꯟꯐꯝ ꯇꯧꯒꯦ ꯀꯥꯏꯅ ꯑꯗꯨꯒ ꯀꯔꯤ ꯇꯝꯒꯦ ꯀꯥꯏꯅ ꯈꯟꯕꯤꯕꯒꯦ ꯑꯩ ꯔꯦꯞ ꯁꯛꯄ ꯏꯁꯩꯁꯤꯅ ꯁꯨꯝ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯟꯁꯤꯟꯕꯗꯒꯤ ꯁꯛꯂꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯤꯗꯅ ꯑꯗꯣ ꯀꯔꯤ ꯇꯧꯒꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯕꯒꯦ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯑꯗꯨꯝ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁꯀꯤ ꯀꯣꯛ ꯆꯪꯉꯝꯗ꯭ꯔꯒꯗꯤ ꯍꯥꯏꯕꯅꯤꯀꯣ ꯑꯥꯔꯇꯤꯁꯀꯤ ꯀꯣꯛ ꯆꯪꯉꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯆꯨꯝꯅ ꯁꯨꯝ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯃ ꯆꯝꯅ ꯑꯗꯨꯝ ꯍꯤꯡꯉꯝꯃꯒꯗꯤ ꯑꯥꯔꯠꯀꯤ ꯂꯥꯏꯟ ꯆꯪꯉꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯇꯧꯔꯒ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯇꯧꯅꯤꯡꯗꯦꯕ ꯏꯁꯥꯅ ꯃꯤ ꯃꯈꯥ ꯂꯩꯇꯕꯤꯗ ꯑꯗꯨꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯣꯟ ꯕꯤꯖꯤꯅꯦꯁ ꯑꯃꯒ ꯇꯧꯔꯒ ꯂꯩꯕꯗꯣꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯑꯆꯧꯕ ꯋꯥꯈꯜꯂꯣꯟꯅꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯏꯁꯩꯁꯦ ꯏꯕ ꯃꯇꯝꯗ ꯏꯁꯩ ꯑꯌꯥꯝꯕꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯣꯏꯅ ꯏꯌꯦꯕ ꯌꯥꯝꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯏꯁꯩ ꯂꯥꯏꯔꯤꯛꯁꯦ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯉꯥꯛꯇ ꯑꯌꯥꯝꯕ ꯏꯕ ꯑꯗꯒꯤ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯂꯥꯏꯗ ꯑꯣꯏꯔꯁꯨ ꯋꯥꯔꯧꯕ ꯏꯃꯥ ꯕꯕꯥꯗ ꯑꯣꯏꯔꯁꯨ ꯋꯥꯔꯧꯕ ꯑꯗꯒꯤꯗꯤ ꯁꯔꯀꯥꯔꯗ ꯑꯣꯏꯔꯁꯨ ꯁꯃꯥꯖꯇꯁꯨ ꯄꯨꯝꯅꯃꯛꯇ ꯋꯥꯔꯧꯕ ꯉꯥꯛꯇ ꯏꯔꯤꯁꯦ ꯏꯁꯥꯁꯦ ꯋꯥꯔꯧꯕꯅ ꯄꯤꯛ ꯊꯟꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯗ ꯑꯣꯏꯅ ꯌꯥꯝꯅ ꯅꯤꯡꯕ ꯊꯨꯡꯒꯟꯗꯕ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯃꯤꯉꯣꯟꯗ ꯗꯤꯃꯥꯟ ꯌꯥꯝ ꯇꯧꯒꯟꯕ ꯃꯤꯗꯨꯔ ꯀꯔꯝꯕꯒꯤ ꯀꯩ ꯋꯥꯈꯜꯂꯣꯟ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯁꯨꯝ ꯅꯤꯡꯕꯁꯦ
ꯑꯩ ꯗꯤꯃꯥꯟꯗꯤ ꯇꯧꯔꯛꯇ꯭ꯔꯦ ꯑꯩ ꯀ꯭ꯂꯥꯁ 11 ꯀꯥꯕꯗꯒꯤ ꯏꯁꯥꯅ ꯑꯗꯨꯝ ꯍꯣꯏ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯂꯩ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯅꯁꯨ ꯂꯩꯕꯤꯔꯒꯁꯨ ꯑꯗꯨꯝ ꯑꯄꯥꯝꯕ ꯐꯪꯉꯛꯇ꯭ꯔꯦꯕ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯛꯄꯗ ꯀ꯭ꯂꯥꯁ 10 ꯑꯩꯅ ꯍꯣꯁꯇꯦꯜ ꯂꯩꯉꯥꯏ ꯍꯣꯁꯇꯦꯜ ꯂꯩꯔ ꯊꯣꯛꯂꯛꯄꯗꯅꯦꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯂꯣꯏꯔꯝꯃꯤꯁꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯆꯦꯟꯖ ꯑꯃ ꯂꯩꯔꯝꯃꯦꯕ ꯌꯥꯔꯝꯗ꯭ꯔꯦꯕ ꯒꯥꯔꯤ ꯂꯩꯗꯣꯏꯅꯦ ꯅꯪꯒꯤ ꯒꯥꯔꯤ ꯂꯩꯗꯣꯏꯅꯦꯅ ꯍꯥꯏꯔꯒ ꯑꯩ ꯌꯨꯝꯗꯁꯨ ꯆꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯅꯦꯒꯤ ꯍꯣꯏ ꯍꯣꯁꯇꯦꯜꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯌꯨꯝꯒꯤ ꯇꯥꯏꯞ ꯂꯩꯔꯝꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯂꯩꯗꯣꯏꯅꯦ ꯅꯪ ꯑꯦꯛꯖꯥꯝ ꯐꯠ ꯇꯧ ꯈꯣꯠꯂꯣ ꯇꯧꯔꯒ ꯄꯥꯁꯄꯨꯗꯤ ꯇꯧꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯒꯥꯔꯤ ꯂꯩꯗꯣꯔꯕꯅꯦ ꯊꯣꯛꯂꯛꯀꯥꯟꯗ ꯌꯨꯝ ꯍꯥꯏꯗꯤ ꯀꯟꯗꯤꯁꯟ ꯂꯨ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯣ ꯑꯗꯨꯝ ꯁꯨꯝ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄꯅꯤꯅ ꯑꯩ ꯑꯗꯨꯝ ꯑꯋꯥꯕ ꯁꯛꯄꯅꯤ ꯑꯗꯣ ꯍꯟꯗꯛ ꯑꯋꯥꯕꯗꯤ ꯅꯠꯇꯕ ꯑꯗꯨꯝ ꯆꯒꯠꯅꯕꯒꯤ ꯈꯔ ꯇꯧꯔꯤ ꯖꯦꯛ ꯑꯥꯔꯀꯦꯅ ꯑꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯜꯂꯤ ꯑꯗꯨꯒ ꯃꯥꯒ ꯁꯤꯁꯨ ꯑꯗꯨꯝ ꯑꯁꯦꯡꯕ ꯋꯥꯔꯤꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯍꯟꯈꯩꯅ ꯇꯥꯔꯗꯤ ꯁꯥꯎꯔꯅꯤ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯝ ꯗ꯭ꯔꯤꯡꯛꯁ ꯇꯧꯋꯦꯀꯣ ꯗ꯭ꯔꯤꯡꯛꯁ ꯑꯩꯈꯣꯏ ꯆꯥꯛꯄ ꯐꯌꯦꯡ ꯑꯅ ꯂꯝ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏ ꯑꯗꯨꯗ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯜꯂꯒ ꯗ꯭ꯔꯤꯡꯛꯁ ꯇꯧꯔ ꯍꯜꯂꯛꯄꯗ ꯀꯩꯅꯣꯗ ꯂꯝꯁꯥꯡꯗ ꯄꯨꯂꯤꯁꯅ ꯐꯥꯕꯁꯦ ꯂꯣꯛꯀꯞ ꯄꯨꯁꯟꯕꯁꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯕꯦꯔꯥꯅꯦ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯍꯪꯉꯒ ꯈꯨꯝꯗꯕꯩꯁꯨ ꯁꯥꯎꯅꯦꯕꯀꯣ ꯈꯨꯝꯃꯁꯨ ꯑꯗꯨꯝ ꯁꯥꯎꯕ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯦꯕ ꯅꯣꯏꯅ ꯐꯌꯦꯡ ꯆꯠꯂꯒ ꯌꯨ ꯊꯛꯏ ꯀꯩꯅꯣꯅ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯃꯌꯥꯝꯗ ꯍꯪꯕ ꯀꯅꯥꯝ ꯈꯨꯝꯗꯦꯕ ꯑꯗꯨꯗ ꯈꯨꯝꯁꯤ ꯀꯩꯅꯣ ꯁꯥꯎꯔꯤꯅꯦꯕ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯅꯤꯁꯥꯗꯣ ꯀꯩꯅꯣ ꯉꯥꯎꯔꯕꯅꯤꯅ ꯑꯩꯅ ꯀꯜꯆꯔ ꯔꯦꯁꯄꯦꯛ ꯇꯧꯕꯅꯦ ꯈꯣꯠꯄꯅꯦꯅ ꯍꯥꯏꯔꯨꯕꯅꯦꯕ ꯑꯗꯩ ꯊꯤ ꯉꯥꯡ ꯈꯣꯠꯂ ꯑꯗꯨꯒ ꯊꯥꯕꯨꯗꯤ ꯊꯥꯗꯣꯔꯛꯑꯦ ꯂꯥꯁꯇ ꯑꯗꯨꯒꯤ ꯏꯁꯩꯅꯦꯕ ꯏꯁꯩ ꯑꯃ ꯆꯥꯛꯄ ꯐꯌꯦꯡꯑꯅ ꯍꯧꯖꯤꯛ ꯂꯣꯏꯔ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯗꯣ ꯑꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯤꯡꯀꯨꯜꯅ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯔꯁ ꯑꯃ ꯀꯥꯟ ꯇꯥꯕ ꯑꯃ ꯂꯩꯕꯅꯤ ꯏꯅꯥꯎꯄꯥ ꯑꯃ ꯃꯥ ꯀꯨꯝꯃꯦ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯟꯗꯛ ꯔꯤꯂꯤꯁ ꯑꯃ ꯇꯧꯔꯛꯀꯅꯤ ꯁꯤꯗꯤ ꯑꯃꯨꯛ ꯈꯔ ꯆꯒꯠꯅꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦꯕ ꯋꯥꯔꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕꯣꯔꯤꯁ ꯕꯣꯕꯀꯤ ꯏꯁꯩꯁꯤꯡꯁꯦ ꯀꯩꯅꯣ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯂꯩꯗꯣꯏꯅꯤꯗꯅ ꯇꯤꯝ ꯑꯗꯨ ꯀꯅꯥ ꯀꯃꯥꯏ ꯇꯧꯕꯅꯣ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯇꯤꯝꯁꯦ ꯃꯌꯥꯝ ꯃꯤꯗꯤ ꯌꯥꯝꯃꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯈꯔ ꯀꯩꯅꯣ ꯑꯣꯏꯕ ꯃꯤ ꯄꯜꯂꯛꯑꯒꯦ ꯑꯗꯨꯝ ꯏꯅꯥꯎꯄꯥꯁꯦ ꯑꯩꯈꯣꯏ ꯔꯦꯞ ꯁꯥꯏꯐꯔꯅ ꯑꯃ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯑꯩꯈꯣই ꯕꯤꯛ ꯄꯣ ꯑꯗꯒꯤ ꯏꯅꯥꯎꯄꯥ ꯀꯕꯣꯛ ꯑꯗꯒꯤ ꯕ꯭ꯂꯦꯗꯦꯃꯤꯁ ꯑꯗꯒꯤ ꯆꯦꯁꯥꯡ ꯀꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯕ꯭ꯔꯣ ꯕꯤꯖꯦ ꯍꯣꯏ ꯑꯗꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯔ ꯂꯩ ꯃꯤ ꯈꯔ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯟꯃꯤꯟꯅꯔ ꯇꯧꯃꯤꯟꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯃꯔꯛꯊꯠꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯕꯣꯔꯤꯁꯅ ꯏꯕ ꯏꯁꯩꯗ ꯑꯣꯔꯐꯥꯟ ꯑꯅ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯤꯕꯀꯣ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯏꯁꯩ ꯑꯃ ꯑꯣꯏꯔꯤꯕ ꯃꯁꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤꯅꯣ ꯁꯤꯅ ꯑꯣꯔꯐꯥꯟꯁꯦ ꯑꯩꯗꯤ ꯁꯝꯅ ꯍꯥꯏꯔꯒ ꯁꯨꯝ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯌꯨ ꯉꯥꯎꯔ ꯇꯥ ꯂꯩꯔꯝꯕ ꯎꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯥ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯥꯕꯨꯗꯤ ꯂꯩꯔꯤꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯕꯥ ꯁꯨꯃꯥꯏꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯍꯥꯏꯗꯤ ꯃꯤꯅꯒ ꯊꯤꯅ ꯎꯁꯤꯠꯄꯤꯔꯝꯃꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯑꯩ ꯌꯨ ꯉꯥꯎꯕ ꯇꯥꯔꯝꯃꯁꯨ ꯑꯗꯨꯝ ꯑꯩ ꯈꯣꯝꯒꯠꯄꯤꯔꯝꯃꯦꯕ ꯃꯌꯨꯝ ꯊꯤꯟꯕꯐꯥꯎ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤ ꯑꯩ ꯅꯣꯡꯃ ꯑꯩ ꯁꯨꯝ ꯈꯪꯗꯦ ꯈꯔ ꯋꯥꯈꯜꯁꯦ ꯁꯣꯟꯒꯜꯂꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃ ꯅꯍꯥꯟꯗꯁꯨ ꯑꯩꯈꯣই ꯑꯃ ꯄꯤꯖꯈꯤꯗ ꯉꯥꯏ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯈꯨꯗꯤꯡ ꯑꯗꯨꯝ ꯄꯤꯖꯩꯌꯦꯕ ꯆꯥꯛꯀꯨꯝꯕ ꯑꯗꯨꯝ ꯒꯤꯐꯀꯨꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯕꯤꯗ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯃ ꯆꯠꯂꯦ ꯆꯠꯄ ꯍꯥꯏꯁꯦ ꯑꯩ ꯑꯗꯨꯒꯤ ꯀꯌꯥ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯏꯟꯇꯔꯦꯁ ꯍꯥꯏꯗꯤ ꯑꯣꯔꯐꯥꯟ ꯍꯣꯝ ꯆꯥꯛ ꯄꯤꯖꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯜꯂꯨꯗꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥ ꯍꯣꯏ ꯈꯔ ꯂꯩ ꯗꯥ ꯎꯗꯣꯏ ꯀꯥꯏꯅ ꯃꯣꯏ ꯈꯔ ꯇꯧꯔꯒ ꯃꯣꯏꯅ ꯆꯧꯁꯤ ꯂꯥꯛꯑꯣ ꯌꯥꯎꯁꯪꯒꯤꯅꯦ ꯆꯠꯂꯀꯥꯟꯗ ꯄꯤꯖꯔꯀꯥꯟꯗ ꯊꯦꯡꯅꯔꯛꯄ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯊꯤ ꯋꯥꯅꯒ ꯂꯩꯖꯕ ꯃꯃꯥ ꯃꯄꯥ ꯎꯗꯕꯤꯗ ꯑꯗꯨꯗꯒꯤ ꯑꯩ ꯑꯗꯨꯝ ꯑꯗꯨ ꯏꯁꯩ ꯑꯃꯗꯤ ꯇꯧꯒꯦ ꯈꯣꯠꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯇꯧꯈꯤꯕꯅꯦ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯃꯌꯦꯛ ꯑꯃꯁꯨ ꯑꯣꯏꯀꯣ ꯑꯣꯔꯐꯥꯟꯁꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯣꯔꯐꯥꯟꯒꯤꯗꯤ ꯑꯣꯔꯐꯥꯟꯗꯤ ꯆꯠꯂꯔꯣꯏꯒꯦ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯦ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤ ꯋꯤꯠ ꯇꯣꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯑꯗꯣꯝꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯗ ꯋꯥꯍꯪ ꯈꯔ ꯍꯪꯖꯔꯛꯀꯦ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯊꯨꯅ ꯈꯨꯝꯕꯤꯔꯛꯎꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕꯀꯣ ꯁꯥꯟꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯋꯥꯍꯩꯁꯦ ꯀꯔꯤ ꯋꯥꯍꯩꯅꯣ ꯑꯍꯥꯟꯕ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯀꯩ ꯋꯥꯍꯩ ꯋꯥꯈꯜꯗ ꯂꯥꯛꯄꯗꯨꯔꯕ ꯋꯥꯍꯩꯁꯦ ꯑꯩ ꯄꯥꯈꯠꯂꯛꯑꯦ ꯄꯥꯈꯠꯂꯦꯕ ꯕꯣꯔꯤꯁ ꯕꯣꯕꯅ ꯍꯌꯦꯡ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯤ ꯑꯣꯏꯅ ꯇꯨꯝ ꯍꯧꯒꯠꯂꯒꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯀꯩ ꯊꯕꯛ ꯇꯧꯕꯤꯒꯅꯤ ꯋꯥꯏ ꯁꯤꯇꯣꯛꯀꯅꯤ ꯊꯕꯛ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯕꯥꯒ ꯕꯣꯔꯤꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕꯁꯦ ꯀꯔꯤꯅꯣ ꯍꯩꯅꯗꯕꯁꯦ ꯊꯤꯅꯤ ꯉꯁꯤꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯀꯔꯝꯕ ꯋꯥꯈꯜ ꯈꯜꯂꯒ ꯊꯣꯛꯄꯤꯔꯛꯄꯒꯦ
ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯤꯠ ꯁꯣꯛꯄꯩ ꯃꯤꯠꯁꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ नुपा अमा ओइना नुपीदा चलहनिंगबा गुणसे करी गुण नुपीदा चलहनिंगबसे मी ममांगददी मासे खटपा मालन खटलसु ड्रेस अकोबी सेलसु कछु काइदेबा अदुबो इसाना रिजर्व ओइहनिंगबदो हाइदी यादे हाबतो पोतो अदु चलहनिंग होय फैन मैम अमजु तारंगदोइने हजे अदुगो मैम नजु खंबिदोइने अदुगा केनोना बोरिसना हेंग तुंगदा सुंब नुपीसे एगी लाइफ पार्टनर मोइने चूज तौनी कायनागा करी करी क्वालिटी पोजेस तौहनिंगे आई लाइक ते हेनिंगे अदुगा पैसा पाइ पाइदबदि केम खंद्रे अदुगा रिजर्व ओइ पामे इसाना क्वारे पामजो इसे जे क्रम इसे इसे आई इमिनियम की पामे अदो केनोगुंबा लव द वे यू लाई दो रिहाना सकपा अदु पाम मतेम तंग खुदोल तंबी तमरगे आई खान कहिनो यार लोइसलकपदा को अखुइगी कनो मोइना मणिपुर से लेब प्रजा अमा ओइना इरमदमसता करी करी मेसेज ति पिबिनिंगबगे मेसेज हाइजे अइना पिनिंग माम दिले बोट की मतंग दो पिरागे आई बीजेपी सै सक्रेबको हाइदे आई बोटर सु चलोइन चंद्री थाजु थादा रोय अदुगा ममांग द बीजेपी सैदि सक्रे हाइदि अहन गै कोकपा सेमा हापचन से खोचेने लाओ नंग लाओ नाइदि अहन सुम आर्टिस्ट मसेन नि रेस्पेक्ट नि चलगा अदुमाय बीजेपी गे दु ओले मे दुम सायना अदो मीनदी हाइदि बोट की मतंग से वाय ngangnayba aidi boat kem khangjadeba aidi sum chaubane artist amoy adu tawi ada tawi aduna boat se ai wakhanda paisa da un natabida haidi boat su koidrena isana keno khanjaba haidi change sama ohenja haidi candidate to hoy adune adumai adugi apam pamba isana phai khanbado adu थादानी अदुगी वा हाइनि याम फजबो खल्लोनिको अफब कैंडिडेट खलगा लेबाक सेमकदबदो पैसा द चल कुमसे हाइबनेबा याम नुवाइजे बोरिस अखोइगी स्टूडियो द लेंबिरपुसे यामना तसेंग नुवाइजे हेन फबा रैपर अम ओइरगा अमुका अखोइ उनगी सिंग सिगी दमक्तदि अखोइगी लमजिंग ग्रुप की मसालोसिंग अम ओइना लेरिबा sinjak.com गी मकैदे असंब खुदोल सिमतंग लक्सिन व्यू दंग सिगी दमक्तदि कॉफी विथ टॉम मिंग ताबिरिबा पुनमकु अरुणबलाना अमुक हन्ना खुरुमजरी